Image PAODAM meng tabidi basangbo yumnam Anuradha Devi nai kongnona khurumjari. Hojak maroiba PAODA Manipurda hokiba pum kumari da nauna COVID-19 positive oiba miyoi chahunga kutare thenakre. Aige jang singsange ekar humuta da tharamba kani pambi sing mang tahankre. Loinana kani tharamba miyoi ani suphagale haina SP Pradyumna phongdokre. Home Guard singi ahumlak suba nungai thabaki tharam pangthokre. Loinana Finance Minister Nirmala Sitharamangi Union Budget so Home Minister Amit Shah na visionary hanya saithakre. Hojak pausandona bizari. Manipurda hokiba pum kumari da miyoi chahunga kuntare nauna COVID positive oiba thenakre miyoi marina lekhidre. Pungpham asida miyoi lisangani chama kontratare COVID test tauki maduda miyoi chahunga kuntare ngasi COVID positive oiba thengnakibaga loinana ngasigi COVID positive oibagi chang sada 35.3 yauki. State asida COVID license sandorakpadagi ngasi phawada apunba miyoi lakama lisang kontromdoi chamanga marphu humdoi COVID positive oikre. Ngasi miyoi chahunga nifutare na naba phaduna disaster tawkibadagi apunba COVID naba phagibagi masing lakama lisang kuntaret chamanga humbudra nitui sukiduna state sigi COVID naba phagibagi chang sada marphuda manga dasmik manga sinota lady. Active case masingna lising ahunga chamapan humbuma thoini. Malengi oinadi COVID positive oiba michin koti contractorate lak marphudra humdoi lising mapan chatruk humpumari yaure. Masigi manungda miyoi lak yankhaitaru lising marphudra humdoi chamanga nifutare na lekhidre. Aduga miyoi koti kumapan lak marphudra humdoi lising humpuni thoi chamre nipan naramadagi pharakre laisadasagi saitheng phangduna malengi manungda khwaidagi COVID positive case masing yamba leba USA ni. Lebak asida punba miyoi koti taret lak humpuni thoi lising kuni thoi chani taramanga COVID positive oiba thenakre. Indiana case koti mari lak taramari lising humpumapan chamri marphudra mapan thengnaduna ani suba COVID positive case masang yamna thengnaba lebak oibaga loinana Brazil na case koti ani lak yankhai mari lising yankhai mari chama sumna mari thengnaduna ahum subada leiri. Electricity Department, BHNL, Railways, Post and Telegraph, Dotation, All India Radio, Health Department in connection with COVID-19, Aviation, Fire Services, Ambulance Services, amasung ECI-na poll day coverage ke authorized tauraba media persons na makoi gi mathongna maram oiduna February gi tang 19 amadi March gi tang ahum lisangani kunithoi da pangthokadariba election da makoi gi polling station singda satana vote thadaba ngamdaba sing postal tabelota vote thadana bagidamak returning officer da form tarani toida masagi particular sing mansilaga mari lainaba northern officer singna verify tawraka pisilakpa yagani ahanba phase February ge tang kuntareta pangthokadaba election gina last date February ge tang taru lisangani kunitoi aduga ani suba phase gina February ge tang mapan lisangani kunitoi ne haina additional chief electoral officer Manipur and Pravina Thokpa sedona mana hairi sedon sena makata duna northern officer sing matangsana fire service ki L Navachandra joint director fire services Veersanen Gina T.S. Govind Singh, Assistant Director, Administration and Legal, Post and Telegraph Gina, and Hemanta Maite, Subdivision and Inspector of Post, MSPDCL Gina, Ayek Pump, Ivotomba, JM Planning, MSPCL Gina, Soramp, Priyananda Singh, General Manager, Transmission, Dotation Gina, Rishikesh Angom, Program Officer, DDK Imphal, AIR Gina Toksom Zavendra Singh, New Editor AIR Imphal, Helkina, Dr. Tomsak Kumant, Assistant Director of H&PH Manipur, Aviation, Nalendra Chiromp, AGM, CNS, BTI, Airport Amadi, DIPR Gina, Pibatoi, Naurem, District Information Officer Heidi. Manipur Laingana war against drug ke Khongtang Sang Silba Sagi Sarukama Oina ngasi Imphal East District Police ke SP Pradeep Singh IPS
के सुपरविजन मखादा इम्फाल ईस्ट डिस्ट्रिक्ट पुलिस 15 AIR amadi forest department के अपुनबा कांगबुना सगोलमांग पुलिस स्टेशन के मनुंग चनबा आइगे जंग चिंगसंगे एकर हुमुदार के लमदा थरंबा कानी पांबी से मंगन ताहनख्रे कानी पांबी थरंबा मियोय अनिसु फागख्रे ngasi इम्फाल ईस्ट SP के ऑफिस द पांगथोकपा पाउगे मिफम अमदा SP M प्रदीप सिंह IPS ना हाई ngarang January ki tang 13 SDPO lamlai TS Sudesh Singh MPS na luchingba Impal East Commando ki timba ani 15th AR Chingkaregle Captain Sobit na luchingba AR ki team Police Department ki miyoshin galoina na Chungsamai Police Station ge nupi constable ani yauba apunba timba amana aige jangsung sang da tharamba kani pambi sing man tang khibane masidana tana pambi asithaba miyoy ani su phagat ke Hagalaba miyoy animag Nagalinge Paren district ki Fansang dake hausana Sakolmang police station na Konba Kamen local da lebang angtani maming na Saminlan Kongsai Allies Hemen chaye kontrani toy apokpa lamse Kongsai amadi ipisap something chaye kontra mga apokpa hygiene something kawi makoi anigi matakta NDNPSA ki makada FIR ama Sakolmang police station da registered akre haike SP namakha takhibada handak chahi ki January tha sida Sakolmang police ke manung chanba tungan tongamba changsang sing da tharamba kani pami sangmangang kre hairiba mafam sing dudi champhai chingsang da ekatara ni thoi chansang chingchang da ekatara manga kongba maru chingchang da ekatara Maharani Singsang da ekar kontra mga amadi ngarang mangan kiba age jam singsang da ekar humbudrani hiram sagamari lainana Sakolmang police team na kani thaba miyoy nupa taru nupi ama phagat kibagaloinana makoi manga ge matakta makataba investigation satanaba NDNPS eki makada FIR sing register tawkre masidanatana ke hensang khunda ekar kunmanga da tharamba kani Gamnom khulge chingchangda ekar nifumanga Monglam khulge chingchangda ekar kuntra manga da tharamba kani pambi singso mangan kre mafam singa se PAODAM police station Imphal East ke manung chanbane mafam singsidage nupi amaga nupa amaga phagat pagaloina na PAODAM police station asida miyoy ahumgi pathakta FIR lodge tawkre punamaga sitharaga apunba ekar Jani kan niputare ta tharamba popi kani pambi sang January tha asada mangang kre hairiba ase market value da lupa kotri tarani thoi la kuntra manga rongi oigeni aduga kani thaba miyoi punna makpan phagat pada miyoi nipan ge mathakta FIR lodge tawkre hainasu SP Imphal East M Pradina pambi singda phongdorade Sakolmang police station ki jurisdiction ki makha da laiba aigi jang hills haiba mafam asida combined team SDPO Lamlai Sudirna Luchingba Sakolmang PS ki team Women Police 15 Assam Rifle ki Captain Sobit amasung Forest Department ki team yawba combined team asina 70 acres of poppy plantation destroy togibani masida mioi anikak phagatpa ngamki Miyoy ani se akoina hangbada moi se Nagaland gi oramba moi gi hired labor oina seasonally hai basigi matang da akoina Sakolmang police station da FIR malokhale NDPS eki makhada Kamanipur College Kaksinge English ngani kunithoi ki chahi ge calendar ngase college asake principal M Sanaton Singna honabi matung ina phongkre calendar phongbage asamba tharamba duda college asige oja sangna sarurya ki calendar asage maru eba machalama oina college sina English ngani kunithoi da paikhat kadaba maru eba thoram pareng yawba vision 2020 su yauri loinana nak assessment amadi accreditation ge ani suba cycle da changsileba college asage oja sang amade mahiroishina ikak tembo ningthena cooperation PPT haina coordinator KSS Zoikomana phongdorakle Imphal East District ke Chief Judicial Magistrate Oiramba Sri Yangkhom Somorje Singhna manung matam sadane khangkhangawdana lambi ge khudongthiba thodok amada lekhidabada Sahitya Seva Committee kaksana awa phongdokre Committee asige President Khatri Birana preside tawduna
Library and Information Center Kaksang the Pamkiba condolence meeting aduda members in a minute amatumina leptuna Lakehibaga Loinana Lakehidrabaki Tawaina Taibang Mapuki Lekunda Ingna Signal Lairuna Bukidamatongi Zaki Samiti Asana Lakehidabagi Imang Manungi Awabadasu Sarugi Azari Haina Samitigi Secretary KSI Zoikumar Singh Topa Jerolamana Kangalagle Tawan District ki Uning Kong Manakta Tokiba Lambige Kudong Tiba Amada Kaksang Mayai Lekaidage Impal West ki Chief Judicial Magistrate Uramba Yankom Somerja Singh Apokpa Y Kunzababu Singna Hokiba January ki Tang Kuntrada Lekidabada Awaba Pungdokre Awaba Pungdokumi Pamaduda Extra Judicial Execution Victim Families Association Manipur Ifam Amadi Human Rights Alert HRA ge members na Sarugya Bakaloinana Lakehidrabagi Mapamda Ikai Kamnaba Utpa Oina Minute Ani Tumina Lepki Amadi Lakehidrabagi Imung Manung Mahagiloinabi Amadi Machasingi Awabadasu Sarugyaki Ipangi President Amadi HRA Executive Director Anina Purna Thorakpa Cherolamada Palibadi Lakehidraba Y Somurjit Akiba Laitana Aingi Chanakangonga Namatok Wamioni Hainasu Sintaba Galoinana Mahangna CJM Impal West Oina Tabak Tauringai Manungshida Tokiba Order Sangso Ningshinki Kangabo Assembly Constituency da BJP ke intending candidate Oramba Toksom Zadumani Janata Dal United Yauki Bagaloinana Ngasi Party Association Secretary Ipak Ahmad Khana Lengyan Yandunataramna Okre Mahak Lagliba Mikala Seda Zedugi Tiketa Kangabo Kendrada Mikal Tengarakane Hairi Kangabo Mayai Lekaida Ngarang Pangtukiba Zadumanibu Zediuda Opage Taramda Ipak Ahmad Khana Hai Bharat Sarkar ki United Minister su Ramlaba aduga Kumsali Sangani Taratruktage Bihar ki Chief Minister su Oiriba Nitish Kumarna Lusangba Party Asida Thoksom Zadumani Gumba Matik Saraba Miyamna Yaba Lusangba Amana Changlakpa Haibasi Chautoksai Manipurda ZDU ke Sarkar Amasodana Lakani Maramasina Miyamge Tabak Taurakadaba TS Zadumanibu Kangabo Kendrogi Miyamna Mikala Asida Mike Pahan Birakani Haibagi Thazabale Sakotpa Onba Kangabo Kendra Amagi Damakta Miyamna TH Jadumanida Sogotpi Uloinana Mahapu Miyamge Seba Matonda Lomna Tohanbio Hainasu Miyamda Bildauke कि इस हॉल में बैठे हुए जेडीयू के तमाम साथियों ये स्टेज ये जदुमणि सिंह का स्टेज है ये स्टेज जनता दल यूनाइटेड का स्टेज है ये स्टेज तीर छाप का स्टेज है ये स्टेज एरो का स्टेज है और हमारे जो सबसे बड़े नेता हैं जेडीयू का जो सबसे बड़ा नेता है नीतीश कुमार वो देश का पहला मुख्यमंत्री है जिसने अपने राज्य में बिहार में सरकार चलाते हुए 50% 50% रिजर्वेशन महिलाओं को पंचायत में दिया Taramadada ZDU North East India के Regional Coordinator Dennis Nungliasu Sarugyaki Nengsang Bayai Jadumanida Ticket Piraktabagi Pendaba Tautuktuna Kangabo Kendrogi BJP Mandant Mocha Mahke Luching Makada Sankiba Lotus Club Kamal Sakina Chingba Committee Punumal dissolved Tokibagalona TS Zadumanina Yobadalda Saugolakani Haiba Wadisu Low Krabani Loinana Kangabok Assembly Constituency Zanata Dal United ZDUgi Boot Niputareki Committee Sing Sembalo Kibakaloinana Kangabo Kendroda ZDUgi MLA Ama Lehanaba Kemben Hodokre Kangabo Kendroda ZDUgi Mirep Ama Oidiba Toksom Jadumanege Kangabo Kulapam Leka de Leba Yundang as a Pangtokiba Committee Semba Amade Kempenta Hodopagi Taramba Dudati as Zadumanina Haikibada Kangabo Assembly Constituency ZDU Apunba Boot Niputareki Election Committee Sing Sembanga Siloishile Kangabo Kendroge Kangabokta Polling Tarataruk Sangayum Pamda Polling Taranitoy Lamdingda Polling Mari Samramda Polling Ahum Uigal Wangbalda Polling Mari Kangabo Kunauda Polling Ani Amasung Atopamda Polling Taruk Hariba Polling Sing Azada ZDU ke Achaway Election Committee Sing Sembaloishin Kibakaloinana Lakatarwe Election Sida Soidana Mai Pakani Haibagi Tazawa Chapchana Lady Haike Zadupanina Makatana Haikibada Mahanga
ngamliba makhai khangabo kendra gi miyang ge damak thabak tawkhigani kendra asigi damak thawai kalaba sukat kani haiki Mamang tha January ke tang kulum doidage kuntra phawa langmaidong dramatic unit langmaidong amadi Manipur State Kalai Academy Imphal ga punna khusanana sinduna langmaidong dramatic unit ke hall da pangthokiba nipomanga soba kha Manipur Drama Festival 2022 da Manipur Youth Cultural Organization da meko porompat thawan thaba laikai ge akhanaba play khangpok sangda mana nipan pinaba kalakre Sakotlam senda hena kumang saupsanaba honabada mahusage khal kairatuna miyoiba sabetada laina laijati yamna khudongthiba kya piri haiba uleba play ni panglakraba manasang adudi second best production to play Khoibam Homisori Devi third best director Sunil My Boy best actor Ranjit Ningthausa second best script writer CH Nganthoi third best actress best supporting actor Ice Universe Sharma West Makeup and Poison and Tampasana Maite third music director Asana Corporation Laina Thawai Yauna Kunamina Kiba Organization ge Thomi Punamapo Thagapa Pongdogle Haina Organization Asake Publicity Secretary Kiran Kumar Ningthausana Press the Thado Pacherolamada Hairi Manipur Home Guard Employees Welfare Association na Home Guard ke Puwarida Anuba Jebangda Sanana Yepuna Lehoragadaba Numit ke Ahomlak Soba Nungai Yaipapage Tharam Luang Sabam Maya Lekadaleba Association Asagi President Young Lamp Mangigi Yunda Pangtokre Tharam Dada Tongantongaba District Singda Ladiba Home Guard ke Company Commander Singna President Members Singka Oina Sadugaki Tharanga Marilena Manipur Home Guard Employees Welfare Association Asagi President Young Lamp Mangina Haikebada Mata Mamada Lambi Sorokta Home Guard President Ama Oina Chatpada Panglam Thagi Khara Aduna Madam Oidaga Miyam Marakta Tenbangamlam Daba Kaya Adubu Ngasidi Mayam Punamanga Amato Oina Puna Kona Minuduna Kudung Sabakarade Pangbangamle Tongan Tongan Batabak Thoram Sink Law and Order Ngapada Home Guard President Singna Pangleba Thage P Yengdana Awa Anathidana Taudang Lodi Haibada Haimama Togloi Haiki Makatana Home Guard ki family members ngi Kanbiraga full fledged Oiba Department Onto Piduna Kudong Sawa Kaya Panghaning Bagi Apamba Pongdoki Mino Kongani Kangini Haibaronda Yamna Itanda Tukazaraga Leramba Ado Mayam Punamaki Cooperation Mayam Punamona Bibiba Sajok Aduna Maramuera Point Pona Jarudana Mangin Tadudana Mima Nadraba Mayam Manadana Yam Sotana Pangamba Jibika Wigedoba Adum Posak Amadi Equina Tadu Tarungi Saduk Amma Oina Home Guard ki Oina Tungkoina Lehogataba Isai Amasu Ponki Osi Mairana Iriba Isai Asige Music Director Nana Sakol Mangne Saisalba Singna SK Mangak Roki Dibya Haubamb Grammy Oinamp Amadi Charmi Oinamne Ziraban District Manung Channel Laiba National Highway 37 Ge Mukto Khal Dege Iching Lambida Kilometer Kontramo Chalaga Laiba Boroi Khal Lengana Meng Changbiba Wapadagi Ngasidi Awad Apa Kayatana Pitale Analayang Sanka Amadi Amatal Lehodre Mai Isingi Awaba Mayonari Haide Borikal Primary School Ngasidi Chahi Nipu Yankagi Mamangda Linkalam Labasu Ngasidi Oza Laitaba Amadi Lengangna Matamsana Meng Sangita Badagi Ngasidi Kankathang Oina Laide Ozasu Nongwata Uzage Habada Pangdri Kula Asigi Angang Sing Jirida Bharada Amadi Boarding the Laituna Mahima Sing Tamli Haina Boroi Khalgi Member Ngariang Bab Gopeshona Tampaki Wakalont Manaba Kambugi Yang Sing Hongsata Pogdoragli Maniredagi Makada Solar Lamp Kara Pitaraktuna Mangal Karadi Uzaba Pangle Mokto Khaldagi Kong Lambida Babukal Sabukal Borikal Taba Lambi Asi Sunatagi Kilometer Taranitoy Muktani Adubu Mari Lainaba Singna Miang Sangbirak Tabadagi Kul Ahumba Amadi Gram Panseka Kusamnaraga Kunza Singe NRE GSK Nomagi Job Card Kusumanta Aduna Kainaraga Lambi Asi Semba Haure Adubu Lambi Asida Lokjam Mari Mangaladi Hena
waribadi lokjaba aruba ani ahom yauri masina lambi asigi khudongthiba ama oiri haina mahna makha takhi ngasitiki sahi yankhai mamangda yum chani hana taramba khul asi ngasidi lalod itiktasu chawna awaba oirakpa hingbada changtraba yadaba awatpa kyana pik thalakpana khulla asi thadoktuna chatkhiba migi masingna henkhre ngasidi yum yankhai phau phadre borokhalda lediba awad apa asimak sabukhat babukhal dasu chap manana haibada haimamba thokloi haina gopesona phongdokhi khulla sida awa anagi mapau loba saluba tampagi wakalon manaba kanguna lamdam aduda hidak langthangna singba angamba matengkya piramkhe hairi lambi si so NRS na tawa kanda aikoina kilometer tran thoi sida kilometer tara muka adu maru oina lambi ka ga su thong ahum leiba thong ahum sina maram oraga aikoi lambi si semji haibe wani kana bam khangdana singna bayadana leiri government gi maikei dagi thong si sabiragadi aikoi leijariba punja ahum chigi hingnabagi maram ama chawmo duini aduna tagadi aikoi si karamba filamda lakadamno haiba ngamdre Moria Baza 1 number 6 amadi Moria Turent Wama Laikai 1 number 7 Hariba Laikai ani asi Paune Riba Yamna Maru Oiriba Una Sabathong Asige Pibam Kahena Fatana Lakpadagi Lenga ki Mari Lainaba Department Singda Samjan Bina Bakera Khaidabasu Ngasi Pawa Samjan Bidabana Thong Asida Gari Kya accident Hoktona Lagle Ngasi Su Thong Asida Bolero Fika Gari Ama Pasindona accident Taubadagi JCB Shijinaduna Chinkakre Adubo Thong Asigi Ugi Saruksing Akai Atoi Kahena Thopana Maramna Makatana Makong Mari Panba Gari Sing Lanba Yadana Lady Masi Mari Lenaba Department Singna Thuba Matamda Yangsin Binaba Laikai Ani Asigi Miamna Pamle Union Home Minister Amit Shahna Union Budget po Visionary Haina Setharaduna Taramna Okladuna Maduna India bo world gi leading economy ama wahan bada mating ohelagani haike corona gi manunga sida Indian economy asi yamna thuna chakole haiba budget asina ulle haina so Home Minister Shahna makata ke Modi gamena puthok liba budget asina India gi economy gi scale bu change to hole haibage khudam sangda moragadi Union of Finance Minister Nirmala Sitharaman puthok liba budget na India bu sell reliant oilagani amadi India gi ningtamba chahi sama surupage anoba India amage ureb uyung tamlagani fiscal deficit chada taruk dasming mapan orambadigi chada taruk dasming marida hantha handuna achoba mai pakpa ma oirabani Narendra Modi gi liching makhada fiscal deficit asi chada marigi makhada hantha halakani haiba wafamsu Home Minister na phongdoki Anoba Semba Ministry of Corporation gi Charsu Puriba Amit Shahna Phongdokhibada Prime Minister na Cooperative Sector da Alternative Minimum Tax AMT rate chada tarani pandasming mga oramba adu chada taramanga amadi surcharge ki chada tarani thoi orambadu chada tareta hanthakre haiki Gujarat khoisauna raba mioi chamaromna company amage private bus ani maithakre thodok adu Baruch town thokibani ningthokabagi numidangda company adugi Employees sing puduna lakiba bus amana chahi humphumanga suraba Ismail Machwalabu thongki mang maphamduda sikhi the has base farm adugi bus ani adudagi passengers in kuntaraklaba matungda miyamna bus ani adumai thakhi Baruski Inspector AK Bharwar na haikibada ngarang numidangi pung mapan lom tabada Sarpar bus station da company gi bus ani gi manungdagi amana Ismail Machwalabu Thumbadagi Sikibani Mapamadugi Khoisaunarba Miyamna bus ani edo mai thaki section dabadagi thodok adu thokibane haibagi marida thodok tu thoklaba matungda chen khraba driver adugi mathakta police da case ama register tawkhre gari mai thadokiba mioi chamarom pa adugi mathakta su case ama register tawkhre hairi habsik sanabagi pauda Langmaidong Mamang Lekar Citizens Club LMLCC Langmaidong Nasinduna Langmaidong High School ground Chatariba
Third state level opened 9-man A-side Phuban tournament 2022 ge ngasi sanakiba league round quarter final gi aroiba match ta LCCA langmaidongna LCCB langmaidongbo nipan mari da wathiba piduna LCCA langmaidong semi final changkhre hayeng ahanba semi final match ta Yaisa FC Kaksing ka amadi LCCA langmaidong anine sanaragani Goa da Hauzik Sathariba Hero Indian Super League ngarang sanakiba humbutra taresuba match da North East United FC bu Hyderabad FC na mga sinada mai thiba pikre league asage humbutra nipan suba match nga sinumidang pung tare makhadagi FC Goa ga Odisha FC ga sanaba haukre hayeng February gi tangka anida humbutra mapan suba match SC It's Benganga Chennaiyan FC ga sanaragani point banda Hauzik Pawada Hyderabad FC na point kuntaru phangduna ahanbada Jamshedpur FC na point kunithoi phangduna ani subada amadi Kerala Blaster FC na point kun phangduna om subada lei Hauzik aroibada maroiba paw amona pizari Manipura hokiba pung kumari da nauna COVID-19 positive oiba miyoi chahunga kutare thinakre Aige jang singsange ekar humutra da tharamba kani pambi singmang tahankhre loinana kani tharamba miyoi ani suphagale haina SB Pradema phongdokre Home Guard Singi Omlak Suba Nungaya Thabaki Thampang Tokre Loinana Finance Minister Nirmala Sitharamangi Union Budget so Home Minister Amit Shah na visionary hana saithakre Image PAODAM ngasigi matang asida loijire ning tabiri besangba amukan khulumse